ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯩ ꯃꯉꯥꯛꯅꯔꯨꯔꯦ꯫ ꯎꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯕ ꯏꯃꯤꯠꯁꯤꯅ ꯋꯥꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯕꯨ ꯊꯨꯒꯥꯏꯗꯨꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤ ꯏꯅꯥꯛꯁꯤꯗ? ꯀꯥꯟꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯕ ꯃꯈꯣꯡꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡ, ꯋꯥꯈꯟꯗꯗꯤ ꯀꯌꯥꯔꯛ ꯊꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯅꯗꯤ ꯎꯕꯤꯗ꯭ꯔꯕ ꯈꯣꯡꯊꯥꯡꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡꯒꯤ ꯄꯧꯔꯣꯜꯕꯨ ꯁꯠꯇꯨꯅ ꯀꯞꯆꯈꯤ ꯃꯊꯃꯣꯏ ꯄꯦꯟꯅ꯫ ꯀꯣꯔꯧꯅ ꯀꯧꯔꯛꯈꯤ ꯅꯤꯡꯉꯝꯗꯕ ꯈꯣꯟꯖꯦꯜꯗ, "ꯃꯃꯥ, ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ?" ꯔꯣꯃꯥꯅ, "ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯆꯤꯛꯄ ꯑꯍꯤꯡꯁꯤꯗ ꯇꯥꯔꯤꯕ?" "ꯅꯠꯇꯦ ꯅꯠꯇꯦ, ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯃꯥꯅꯤꯗ, ꯃꯈꯣꯏ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯩꯕꯨ ꯉꯁꯤꯁꯦ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯀꯣꯔꯧꯅ, "ꯃꯃꯥ, ꯃꯃꯥ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯥ? ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯎꯀꯣꯟꯕꯤꯗꯦ ꯈꯟꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯂꯥꯛꯑꯣ ꯏꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯏꯊꯥꯅꯨꯡꯁꯤꯗ ꯆꯦꯠꯅ ꯀꯣꯜꯂꯒꯦ." ꯔꯣꯃꯥꯅ, "ꯃꯈꯣꯏ ꯕꯕꯥ" ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯤꯅꯣꯛ ꯃꯩꯁꯥꯇꯅ ꯊꯜꯂꯕ ꯂꯝꯕꯤꯁꯤꯗ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯉꯟꯅ ꯀꯔꯤꯒꯤ ꯅꯪꯍꯟꯕꯤꯔꯝꯂꯤ? ꯅꯅꯥꯏ ꯅꯨꯕꯤꯕꯨꯁꯨ ꯄꯨꯕꯤꯔꯣ, ꯅꯇꯨꯡ ꯏꯟꯖꯔꯛꯂꯒꯦ꯫ ꯀꯣꯔꯧꯅ, "ꯅꯠꯇꯦ ꯅꯠꯇꯦ ꯃꯃꯥ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯏꯆꯥꯁꯤꯡꯁꯦ ꯅꯪꯅꯅꯦ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯅꯕ ꯉꯝꯅꯅꯕ ꯅꯪꯅ ꯁꯦꯝꯂꯛꯈꯤꯒꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯃꯃꯥ, ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯤ ꯏꯆꯥꯇꯣꯝꯕꯤꯒꯤ, ꯏꯁꯨꯁꯤꯡꯒꯤ, ꯏꯆꯜ ꯏꯆꯦꯁꯤꯡꯒꯤꯗꯤ ꯈꯨꯗꯣꯜꯄꯣꯠ ꯂꯩꯕꯤꯔꯕ꯭ꯔꯥ? ꯏꯆꯦꯁꯤꯡ ꯏꯆꯜꯁꯤꯡꯒꯤꯅ ꯀꯔꯤ ꯀꯔꯤꯗꯤ ꯂꯩꯕꯤꯔꯕ? ꯃꯃꯜ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯁꯤꯡ ꯁꯨꯅꯅꯕ ꯃꯆꯥ ꯑꯃꯃꯝ ꯌꯥꯅ ꯌꯥꯅꯕ ꯂꯩꯔꯕ꯭ꯔꯣ?" ꯔꯣꯃꯥꯅ, "ꯃꯃꯜ ꯑꯇꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯏꯆꯥꯇꯣꯝꯕꯤ, ꯏꯅꯝꯃ ꯏꯆꯜꯁꯤꯡꯒꯤꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯐꯩꯖꯨꯞ ꯑꯣꯏꯅꯅꯕ ꯐꯩꯖꯨꯞ ꯑꯊꯥꯕ ꯑꯃꯃꯝ ꯂꯩꯕꯤꯔꯦ꯫ ꯏꯁꯨꯁꯤꯡꯒꯤꯅ ꯐꯨꯔꯤꯠ ꯑꯃꯃꯝ ꯑꯣꯏꯅ ꯂꯩꯕꯤꯔꯦ꯫ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯜ ꯄꯣꯠꯀꯤ ꯅꯠꯇꯦ, ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯕꯨ ꯆꯦꯠꯁꯤꯟꯅꯕ ꯂꯤꯄꯨꯟ ꯑꯃꯅ ꯄꯨꯟꯕꯗꯨꯕꯨꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯗꯤ ꯍꯤꯗꯥꯟꯅꯕꯒꯤ ꯂꯝꯕꯤꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯀꯣꯔꯧꯅ, "ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ, ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏꯅꯦꯍꯦ ꯃꯃꯥ꯫ ꯅꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯜꯂꯨ ꯌꯥꯗꯅ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯆꯥꯔꯝꯒꯅꯤ ꯊꯛꯂꯝꯒꯅꯤ ꯈꯟꯗꯨꯅꯇ ꯂꯦꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯃꯃꯥ, ꯑꯩ ꯉꯁꯤꯗꯤ ꯅꯣꯡ ꯉꯥꯟꯈꯤꯒꯗꯧꯔꯦ, ꯍꯌꯦꯡ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯔꯣꯃꯥꯅ, "ꯃꯈꯣꯏ ꯕꯕꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ, ꯏꯊꯟꯇ ꯏꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯧꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯥꯅ, "ꯏꯃꯥ ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯕꯒꯦ? ꯀꯅꯥꯅꯣ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯏꯃꯥ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯍꯥ ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯃꯆꯥꯅ, "ꯀꯗꯥꯏꯗꯒꯤ ꯕꯕꯥꯅꯣ? ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯁꯤꯕꯅ ꯑꯍꯤꯡꯕ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯂꯥꯛꯅꯕ꯭ꯔꯥꯅꯦ?" ꯃꯃꯥꯅ, "ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯒꯦ? ꯅꯈꯣꯏ ꯕꯕꯥ ꯂꯥꯛꯂꯝꯕ꯭ꯔꯥ? ꯑꯩ ꯈꯪꯉꯤ, ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯅꯥꯛꯁꯤꯗ꯫ ꯍꯦ ꯑꯆꯤꯛꯄ ꯑꯍꯤꯡ, ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥꯁꯦ ꯈꯥꯡꯂꯝꯂꯣꯏꯗꯕꯅꯤꯀꯣ." ꯃꯃꯥ, "ꯑꯁ, ꯑꯩ ꯃꯪꯂꯥꯛꯅꯔꯨꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯋꯥꯈꯟ ꯇꯥꯗꯅ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫